Kamjongda KNABꯒꯤ Kapthorakpa Nongmei Maru kaya phangba ngamkhre Maru asina investigation tawbada mateng yamna oiraba yai. Myanmar based Kukigi Lallong singna Manipur gi Kamjong district ta attack chathaba Chin Kuki jo narco terrorist singna Manipur gi miyamda landarakhiba wathoki waroisin Puraknaba honari hairabasu wathok asi nongmagi hengalakpagum uba phangli chahi ahum henjilaklaba wathok asida Kuki narco terrorist singna mitai da landabagi chang khara nemkhrabasu terrorist sing aduna tangkhul naga singna nongmai chindol onsinuna tangkhul khunja sing hatpa yum kai mai thaduna tanbagi crime sing leptana chatharagliba sigi manung chana May 8 ta Myanmar gi Lalo Loop ama oiriba KNAB amasung PDF na international border lansilaklaga Manipur gi Kamjong district ta attack chathaduna district asigi manung chana laiba khul ahumda akanba mawongda nongmai kapsinba amadi yum kaya mai thaduna tangoi olhankhre loinana attack aduda ahal oirabi khunja ama nongmaina panduna sokhi loinana khunja kun hena lanjena khibadagi hauzik fawba thiba khangdana lairi external attack aduda India government na tumina yengduna leifam thokte India Myanmar border lansilaktuna terrorism gi kham thengba crime chathabada chenari basing adugi mathakta matik chaba paukhum pifam thoi leiba asigi border state Manipur da illegal immigrant Chin Kuki jo narco terrorist singna landaduna separate administration gi demand toribasi leiba ki security da chauna singna bani narco terrorist sing Kuki singna Manipur da war crime chathariba sida mapalam gi khud yawi haina state lengang na mangjongna na khangan balai khre adobo Wafam asida Union Home Minister gi maikaidagi su wathok asida mapalam gi khud yawi hairambadagi amuk wathok ase Kuki kanglufani gi marakta thokpa wathokni wathok asigi waruisin athubada puraknaba honari haina thajaba pikhrabasu waruisin purakpa ngamdana leirakpa chahi ahum hele wathok asida mapalam gi khud yawi haibadu May 3 da Myanmar da base lalholof KNAB gi kangbu sina Kamjong district ta attack chatharakiba sina lengdraba khudam oire Kamjong district ta haukiba chahi 2021 gi matamdagi Myanmar dagi lokaina changsilakpa refugee Chin Kuki jogi masing amlaba Meeoi Singjangja from Lauduna Leirakibadagi Tangkul Amadi illegal immigrant Chin Kuki jo Anigi Marakta Unkhanabagi Thogdo kaya Thoktuna Lakibani Myanmar Lengang Amadi Kuki Kulai Paiba Lalhoba Sing Anigi Marakta Kulai gi Muknaduna Lanthengnarakhiba aduda Chin Kuki refugee sing Lanjenarakiba refugee sing Indo Myanmar border ngamkhaida leiba tongan-tonganba mafam singda changjafam lauduna leirakiba adu lengang na maramdamda thindokiba natraga halankinaba thorang lokhattabadagi makoi sing adu khunda laita sinnaba honarakibadagi khunja singa muknaba thoklakliba asi matam chana waroisin puraknaba honadrabadi wathok-tagi lanthok oirakani state asida illegal immigrant Chin Kuki jo narco terrorist sing amadi Myanmar gi Lalolof KNAB ga punna landarakhibagi loikham naida wathok leiringegi cherakta refugee Kuki singna makhoi lamdam asigi yelomini haina claim tawrakpada ayaba pigadoribra haiba langtaknaba wahang leitaba natte Kamjong district ki khul ahumai thakraba matung faduna thamliba khunja sing athubada thadorakadabani Meeoi Loop Taruk India ki proxy war makha samtharakpa oina India lengang na semba su terrorist group singna leiba asigi manungda leiba Kamjong district ki namni wangni amasung Choro district ta landaraktuna micham miyam lanjena hanba khangnatana yum kaya mai thabagi thawong asi yamna lujadabali channi thogdo aduga mari leinana fajinduna khunja singa thuba matamda thadokadabani haina Emsu Desam Suk MSF KSA amasung Ems na punna thadorokpa joint statement amada hairi Meeoi Loop Taruk asina thadurakiba cherol asina makhata na haribana haukiba chahi 2023 gi May 3 dagi lamdam asigi chamjaraba micham miyamda leptana chatharagliba mihan mipun gi thogdok wathok ase India gi proxy war ni haibasi hena India na tawraliba thabak thawong sing asina mayek sengna takli Masi chenba yaroidaba khudamni maram aduda Manipur gi irang asi loisinge hairabadi India gi proxy war asi khudakta lepkadabani Manipur gi yellow furup sing pangmut muthatnabagi lalong oina so militant sing bu kulai oina sijinnaduna miyam gi punsi amasung lanthumda sapu pirakpa haibasi tasengnamak loilam sandokpada halengdaba India lenga ki loi chanbagi supnam sasangi lenganglon makha samthanabagi amasung khunai muthanabagi thawong asi khudakta lepkadabani Kamjong district ki thawong asi ga mari leinana India amasung Manipur lenga ki maikaidagi wahai machet ama bangang tumina leisilebasi lenga ki khud yaurabra haiba wahang amani Meeoi Loop Taruk na thogdo asi yamna kanna kandem tawbaga loinana lengang na khongjel yangna fajinduna thamliba khunja sing thadurangna honagadabani micham miyam halabasu yare manbo mawong lanthum yum kai mang taklabasu thoidoktre haibagumna leithoklibasi karamba lengak loino lengak chuli pairiba anga mathau singna miyam gi punsi amasung lanthum ngakpi senbigani miyam gi wakat cherol Warol tabi gani khunaya sitang dulaitana hingba amasung awon purakani haina ngasigi miyamna asa tawkhraga miyamda amuk onsinuna
Indiaꯒꯤ ꯑꯣꯠꯅꯩꯕ ꯇꯨꯍꯠꯄ ꯅꯩꯍꯠꯄ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯅꯝꯊꯕꯒꯤ ꯀꯥꯍꯦꯟꯕ ꯂꯨꯖꯗꯕ ꯂꯤꯆꯠ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯊꯠꯅꯕꯒꯤ ꯑꯔꯣꯏꯕ ꯂꯥꯂꯣꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯃꯥꯟꯕ ꯃꯆꯠ ꯃꯑꯣꯡꯁꯤꯡꯁꯨ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯨꯒꯔ ꯀꯦꯖꯤ 2.5 ꯐꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 2.5 ꯐꯥꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯊꯥ ꯑꯁꯤꯒꯤ 8ꯇ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯈꯨꯂꯦꯟ ꯅꯥꯀꯥ ꯆꯦꯛ ꯄꯣꯏꯟꯇ ꯒꯥꯔꯤ ꯑꯅꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯅꯤ ꯆꯤꯡꯅꯕ ꯀꯦꯖꯤ 1.140 ꯇꯣꯉꯥꯟꯕ ꯁꯥꯄꯣꯟ ꯀꯦꯐ 99ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯝꯕꯗꯒꯤ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏ ꯚꯤꯂꯦꯖꯇꯒꯤ ꯀꯦ ꯗꯣꯚꯤꯜ 42, ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯨꯜ ꯕꯖꯥꯔꯗꯒꯤ ꯅꯦꯝꯅꯩ ꯍꯤꯡ ꯍꯥꯎꯀꯤꯞ 42 ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯦꯡꯈꯣꯃꯥꯡ ꯍꯥꯎꯀꯤꯞ 48ꯅꯤ꯫ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯅꯤ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨ ꯕꯣꯂꯦꯔꯣ ꯑꯃꯁꯨꯡ ꯁ꯭ꯋꯤꯐ ꯀꯥꯔꯗ ꯍꯥꯞꯇꯨꯅ ꯄꯨꯔꯝꯕꯅꯤ꯫ ꯕꯣꯂꯦꯔꯣ NL07C5762 ꯑꯃꯁꯨꯡ ꯃꯥꯔꯨꯇꯤ ꯁ꯭ꯋꯤꯐ AS04E3344ꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 50,300 ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3ꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯤꯜ ꯇꯥꯎꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯅꯤ ꯆꯤꯡꯅꯕ ꯀꯦꯖꯤ 1.360ꯁꯨ ꯐꯥꯕ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯅꯤ ꯆꯤꯡꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟꯕ ꯁꯥꯄꯣꯟ ꯀꯦꯞ 119ꯗ ꯍꯥꯞꯂꯒ ꯄꯨꯔꯝꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯦ ꯁꯣꯔꯣꯟꯐꯥꯏ ꯚꯤꯂꯦꯖꯇꯒꯤ ꯃꯤꯁꯇꯔ ꯅꯦꯈꯣꯂꯨꯟ ꯍꯥꯡꯁꯤꯡ 45ꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯥꯏꯟꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯈꯛꯇꯒꯤ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔꯅꯤ꯫ ꯔꯥꯖꯗꯤꯞ ꯂꯦꯈꯥꯔꯨ, ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯃꯅꯤꯄꯨꯔ ꯑꯃꯗꯤ CSAP IAS ꯑꯦꯀꯥꯗꯦꯃꯤꯒ ꯈꯨꯠꯁꯝꯅꯔꯒ ꯁꯤꯚꯤꯜ ꯁꯔꯚꯤꯁꯦꯁ as a Career Opportunity ꯍꯥꯏꯕ ꯊꯤꯝꯗ ꯁꯦꯃꯤꯅꯥꯔ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ DM ꯀꯃꯔꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯃꯤꯅꯥꯔ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯔꯚꯤꯁꯀꯤ ꯁꯦꯝ ꯁꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯦꯃꯤꯅꯥꯔ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CSAP IAS ꯑꯦꯀꯥꯗꯦꯃꯤꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤꯕ ꯔꯥꯖꯗꯤꯞ ꯂꯦꯈꯥꯔꯨꯅ ꯍꯥꯏ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯦꯂꯦꯟꯠ, ꯗꯤꯗꯤꯀꯦꯁꯟ ꯑꯃꯗꯤ ꯀꯟꯁꯤꯁꯇꯦꯟꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯝꯒꯤ ꯁꯦꯝ ꯁꯥꯕ ꯃꯊꯧ ꯇꯥꯕ ꯂꯥꯏꯔꯤꯛ ꯄꯥꯅꯕꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃ ꯐꯪꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯆꯍꯤ 10 ꯔꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯕ, ꯁꯖꯦꯁꯟ ꯑꯃꯗꯤ ꯒꯥꯏꯗꯦꯟꯁ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀ ꯃꯦꯟꯇꯔ ꯇꯧꯔꯛꯈꯤꯕ ꯃꯤꯑꯣꯏ 750 ꯍꯦꯟꯕ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯝ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯍꯥꯟꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔꯅꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯀꯌꯥ ꯑꯃ UPSC ꯑꯦꯛꯖꯥꯝ ꯀ꯭ꯔꯦꯛ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯝꯒꯤ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯦꯟ ꯁꯔꯚꯤꯁꯇ ꯌꯥꯎꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯚꯔꯑꯣꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯇ ꯁꯔꯨꯛ ꯌꯥꯍꯟꯕ ꯆꯪꯏ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯍꯥꯟꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯎꯅꯗꯨꯅ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯝ ꯀ꯭ꯔꯦꯛ ꯇꯧꯕꯗ ꯀꯔꯤ ꯇꯧꯕ ꯆꯪꯏ, ꯂꯥꯏꯔꯤꯛ ꯀꯔꯝꯅ ꯄꯥꯒꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯁꯦꯌꯔ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ UPSC ꯑꯦꯛꯖꯥꯝ ꯑꯁꯤ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯀꯩꯗꯧꯉꯩꯗ ꯏꯔꯥꯟꯅ ꯀꯣꯛ ꯅꯣꯜꯂꯣꯏ ꯍꯥꯏꯅ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯈ꯭ꯔꯦ꯫ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯕꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ USꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯔꯛꯂꯕꯁꯨ ꯀꯩꯗꯧꯉꯩꯗ ꯏꯔꯥꯟꯅ ꯀꯣꯛ ꯅꯣꯜꯂꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ X ꯑꯦꯀꯥꯎꯟꯠꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛꯇ USꯅ ꯂꯦꯞꯇꯅ ꯃꯤꯂꯤꯇꯔꯤ ꯑꯦꯗꯚꯦꯟꯆꯔ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ USꯇ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯗꯚꯦꯟꯆꯔ ꯑꯁꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯗ ꯑꯇꯝꯇꯅ ꯄ꯭ꯔꯦꯁꯔ ꯄꯤꯅꯕ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯃꯔ ꯅꯠꯇ꯭ꯔꯒ USꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯅꯕ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯃꯔ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ USꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯂꯕꯁꯨ ꯏꯔꯥꯟꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯀꯣꯛ ꯅꯣꯟꯖꯕꯒꯤ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯗꯨ ꯀꯩꯗꯧꯉꯩꯗ ꯍꯣꯡꯕ ꯇꯧꯔꯣꯏ ꯍꯥꯏꯅ USꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯊꯛꯇ ꯅꯧꯍꯧꯅꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁꯀꯤ ꯃꯄꯥꯡꯒꯜ USꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ CIA ꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯍꯥꯏ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯗꯨꯅ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯥ ꯑꯃꯔꯣꯝ ꯆꯨꯞꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯏꯟꯚꯦꯟꯇꯣꯔꯤ ꯑꯃꯗꯤ ꯂꯣꯟꯆꯔ ꯀꯦꯄꯥꯁꯤꯇꯤ ꯆꯥꯗ 75 ꯔꯣꯝ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯏꯟꯚꯦꯟꯇꯣꯔꯤ ꯑꯃꯗꯤ ꯂꯣꯟꯆꯔ ꯀꯦꯄꯥꯁꯤꯇꯤ ꯍꯧꯖꯤꯛꯁꯨ 120% ꯍꯦꯟꯅ ꯂꯩꯔꯤ꯫ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ
1000% हेन्ना ngak senduna thamnaba Iran legang na sem saduna leiri haina sumang na makha taragli amaram da US amadi Iran gi marakta wari sanaduna yasinaba puraknaba akanba mawong da honari cherak asida amu hana Strait of Hormuz da US amadi Iran gi marakta kuthongna kre Iran da based tauba news agency amagi report ki matung ina Iran gi oil tanker amada US da warship ahum Sijinaduna attack Kapthorakpa Islamic Revolutionary Guard Corps IRGC gi maikaidagi anti-ballistic missile cruise missile amadi suicide drone sijinaduna nakalani gi marakta akanba mawongda kuthongna kibani hairi Mexico da Meeoi 5Gi laikidre Los Mochis ki Mexico City da laiba Plaza Fiesta Las Palmas shopping mall da khangawdana mai chaklakpadagi Meeoi 5 laikidre Meeoi 59 henbana so panangkre hairi Mexico City Police ki maikaidagi fongdorakpada Plaza Fiesta shopping mall mai chakle haiba pau phangbaga khudakta rescue force mafam maduda changsenuna rescue operation chathaki hauzik fawbagi oina mai holangpok adu karidagi horakhibano haibadu khangba ngamdana leiri haina phongdokre US Saudi Arabia amadi Kuwait ki airspace sijinabage yaba phangkre project freedom horabayai United States ki maikai digi Strait of Hormuz hangdoktuna ising lambi asida tongan balaiba ki commercial ship sing security ki thaudang lauduna masagi panthung tamna yohanaba paikhatkiba project freedom numit kharani lepluraba matung makhatana amuk haunaba tharang tawkre numit kharani lepluraba matung project freedom amuk na hongnaba US na tharang tawrakliba si Saudi Arabia amadi Kuwait na makhoi ki airspace amadi airbase US na sijinabada ayaba pirakhiba dagini haidi malengi maming leraba news agency amagi report ki matung ina haukiba February 19 dagi hauduna US amadi Iran gi marakta thokliba conflict asina maram oiraga petroleum production yauna tongan potchai sing puthok pusin tawada khwaidagi maroiba ising lambi ama oiriba Strait of Hormuz Iran na thingjin khibadagi mahosagum hairiba ising lambi asida tongan ba leibak singi commercial ship sing chathok chasin yadana lakli Strait of Hormuz da hanagi matawgum commercial ship sing chathok chasin yadaba asina malimgi kaithel da hengalakliba potchai gi mamal asina piriba chaitheng asidagi kokhatnaba US leingak na Strait of Hormuz hangdoktuna tongan ba leibaki commercial ship sing ngak senuna chathangani haina phongdoki adubu isingi lambi khakta da US na security gi thaudang lauduna commercial ship sing chathok chasin yahanaba honabada mai pakpa ngamkhide hairiba maram kaya asidagi US ki project freedom numit kharani leptuna lakhibani adubu Saudi Arabia amadi Kuwait na makhoi gi airspace amadi airbase sijinabagi US da ayaba pirakre haidi US ki Pentagon official singi maikai dagi US na Saudi Arabia amadi Kuwait ki airbase amadi airspace sijinabada ayaba phanglabani na numit kharani lepluraba project freedom amu hana paikhanaba US lengang na tharang tawba hore Saudi Arabia amadi Kuwait ki airbase amadi airspace sijinabagi ayaba leirabani na US na Strait of Hormuz da ising amadi nongthaki lambi sijinaduna chaliba commercial ship sing amuki hena ngak senbagi thabak paikhatuna tekta kaidana thabak mai pakna tongan malaibak singi commercial ship sing na panthung tamna chatpada khudong chaba kaya leiragani haina phongduragli amaram da US ki President Donald Trump na mahaki official social media account ta thadorokpa warol amada project freedom US na lekhiba si US amadi Iran gi marakta thokliba conflict asibu wari sanaduna loishinnaba honnabada mediator gi thaudang lauriba Pakistan na haijurakpadagi lepani haina phongdokhibasu laikre Mangna makha taraduna project freedom lepana traga leptabana US amadi Iran gi marakta wari sanaduna yana cherol khuyek pina balakholakliba khongthang asida karisu apanma leiroi athuba matamda US amadi Iran gi marakta soidana yana cherol khuyek pina ragani haibigi thajaba chawna lei haina mangna phongdorakhibani